Manipur amasung Union Lengakti Kuki ngaknabo oiramle lanasi Mitei amadi Nagana hauba nate mihar puthoktriba fauba blockade chathagani Kansankhre NPCM gi convener Kansankhre na Manipur amasung India lengakta maral sikre handakta ching amasung tamgi mioi sing punsinduna semkiba Native People's Committee Manipur NPCM gi convener Kansankhre na Manipur amasung Union lengakta akanba maral siraduna lenga anisidi Kuki ngaknabo oiramle amasung Mitei amasung Nagana lan hauba nate hairaduna Naga micham taruk hatpida chenaba sing puthoraktriba fauba blockade ki khongjang makha tana changsin khigani haina phongdorakle pauche siga unabada magna makha tana hai Imphal dagi leitan amasung ukrul chatpada athengba pirakli basi Kuki singna haurakpani lansu makhoina haurakpani Mitei amasung Nagana makhoida onsinuna hauruba leite Mitei na kangpokpi phauduna chatpa yadribasi May 3 2023 dagini Fibam sing asida lairiba lenga asigi thaudang amasung law and order kadai jo chatkhrabrage haina so hanglakhi AT की volunteer सिंह थादु कदबनी राहुल गांधी मणिपुर की volunteer सिंह बु NIA CBI CRPF अमदी मणिपुरी पुलिस न फजनदुना थमलिबा अदु कंडीशन अमता याउदुना थादु कदबनी लोइनना आरामबाई तेंगोल AT की volunteer सिंह बु खतक थादु कदबनी हाइना राहुल गांधी न डिमांड तौरखरे लोकसभा की opposition लुसिंग राहुल गांधी नंगरंग कामजोंग डिस्ट्रिक्ट युम कया मै थादोकिबा पाउ अदु युमफम ओइरगा सोशल मीडिया प्लेटफॉर्म अम ओइरबा एक्स फोंदोरखिबगी मतुंग इन मणिपुर द सही ओम हेलब इरांग ngasi solution bangam driba asi Narendra Modi की divisive ideology na thokan bani maram aduna Manipur da shanti purakpa India pumbana hot na minnaba matam khakta tangamgani Manipur da thokliba irang asi Narendra Modi gi lengang na thokan bani Manipur gi miyam asisu awaba kaya khang tuna leiri miyosai kaya masagi mayum da hanjin bangam dan leiri Manipur da leiri miyam na mayuk na riba awaba asi aikhoina kalpana phawba tawba wagani adubo leibak thibati Narendra Modi gi lengang asina ngasisu tasin usinadana adumak tuminna leiba asini Narendra Modi na divisive and rule season aduna Manipur da leiriba kanglu purup singi marak ta khena ba kaya lehenduna khana saina ba tokan bani Manipur government ani lakhre amadi PR lengaksu thamkhre adubu irang di hojik phawbo loisin bangam dana leiri Manipur gi miyam khaktana tana leibak sin bada dairiba miyoi singna Narendra Modi da thasaba thamdre Manipur thokliba irang loisin naba pambai miyoi singna lengakta demand tawjaba khongjang loising bu phajin punsin biduna thamle Yum kumanga rom mai thakibagi thawong lup manga na condemn tawrakli ngarang July amada Kamjong district ki manung chana laiba Indo Myanmar border laiba Humin thana amadi Kerongram da afaba makal khulai matik chana pai basakang da basing na yum kun manga rom mai thadokibagi thawong akan bamong de yaning de haina lup manga All Manipur United Clubs Organization amuko All Manipur Women Voluntary Association amoba poire leimaro maira pai bi apun ba Manipur PL MPAM Committee on Human Rights amadi Manipur Student Federation MSF na thadorok pacherol amana hari Cherol asina hai asigumba mioi bagi hakonggaw na batam thirba thawong asi baralenga ki thawsil na ohenbani baralenga na state asigi furup singbo amana amabu yengthi na hanna basin ba asi khudakta lepkadabani makata na asigumba mioi bagi hak khonggaw na basi matungda muhana thokta na ba lengang na kan section thawrang sing paikhatuna mioi bagi hak makata na khonggaw na halloidabani masida chenariba terrorist ki thawong chathariba singba thubo matamda faduna logi matung ina akan machairak phanghanna balup manga na taksilakli dagi cheng huran bida chenaba ma fare Imphal West district ki kaisamthong high school dagi so thugaraga cheng bek taraga manga huran bada chenabani haiba mioi ama police na fare haidi farba mioi adugi maming Waikhom Michael kungamari kawi yaro bamdiar makha lekai degini ma gimsa kaisa numita kaisamthong area dagi Imphal police na lokatpa case aduga mari leinana kaisampat area dagi fakat kibani hari ma khaukiba junama amasung ani ilona ba hingda kaisamthong high school gi godown thugaraga cheng bek taraga manga huran bagi thaudokta chenaba mioi ni amadi atopa lut tawba mi amasung huran bagi thaudok singda chenabra haiba khangdoknaba thijin bagi thabak sing chathari hairi None district ki Laikot Kuki village ki yum khara sakangdaba singna mai tharam lei None district ki manung chana laiba Laikot Kuki village ki yum khara ngasi ayuk sakangdaba singna mai tharam le hairi Kuki NP Manipur kim gi maikai tegi mai tharam leba adu NACN IM na chathaki bani haina maral sirakli local village volunteer sing gi maikai tegi fongdorok pagi matung ina afaba makal gi khulai matik chana pairaba mioi sing khula sida changsilaktuna mai thabagi thabak adu chatharam bani makoina khulngak pagi thabak asi supna gi license single barrel gun pairaga khulngak pagi thabak tawbani adubu afaba makal gi khulai sing paiba masing amlaba mioi sing adu thengnana bagi sakti makoida leitabana mai thabagi thawong chatharakpa adu athingba piba ngamkhide hairi Amaronda Kuki NP Juribam Tamenglong amasung None GTN gi maikai dagi mai thabagi thaba adu NACN IM gi cadre sing na micham miyam gi mathakta chatharakpa ka henba thawong amani thawong asi society asigi section khudingmak na condemn tawfam thoi hairi loinina center government amadi state government amadi mari lena authority sing na asigi thawdo adugi matangda thuba matamda thigatuna chenaba sing akan mek sang lawgadabani haina demand tawragli Laikot Kuki village ki awaba taraba khunja singi dama kim JTN na lepli haibaga loinina Kuki miyam gi right security amadi dignity
bu ngak senduna thamba haibasi kimgi achetpa firefni hairi Manipur dasu BBG Ramji official on launch tawkre scheme asina khungangi sufam nomfam khangdana lairiba nupi singi senthok lambi pibada chawno mateng oiragani Waikhem Chan Leibak sinba thungna Biksit Bharat Guarantee for Rozgar ON Azivika Mission Ganamin BBG Ramji launch tawkiba gum Manipur dasu scheme asing asi official on launch tawkiba ga loinana Sagni asina khungangi Sufam nomfam laitaba nupi singi senthok lambi pibada chawna mateng piragani haina Chief Minister Yumnam Khemchana phongdokre BVG Ramji launch tawbagi thoram asing asi lebak pumbagi oina Andhra Pradesh da Rural Development Minister Shivraj Singh Chauhan luchingduna pangthoki Manipur gi oina di lamsang kendra gi salam Tharoijam Ecotourism Park da Chief Minister Yumnam Khemchana luchingduna official oina launch tawki launch tawbagi thoram adu da Chief Minister Yumnam Khemchana hai ni India asi 2047 फाउबदा मपुंग फाना डेभलप तौबा लैबा अमा ओइनबगी पांदमदा Prime Minister Narendra Modi na hiram kayada होनरपगी सरुक अमा ओइना BBG Ramji हारिबा स्कीम असि सु पाइखलकपनि स्कीम असि की मतंगदा हाना चनरंबा MG नरेगा की मखादा थबक सुबगी खुसुमन हाना लुपा चनीगा मरफुगहुमदोय ओइरंबा अदु अनोबा स्कीम असि लुपा चहुम फंगलगनी लोइनेना थबक सुबगी मतमसु हाना नुमित चामा ओइरंबा अदुसु नुमित चामा कुनगा मंगानी थबक सुबगी अयाबा पीरे अनोबा स्कीम असि खुंगंगदा लैरिबा मियामगी सेमिटलोन खरद ओइरबसु कानबा पिरगनी हाइबगी थाजबसु Chief Minister Yumnam Khemchana miyamda thamki thorom maduda Rural Development and Panchayati Raj Minister su oiriba Deputy Chief Minister Nemcha Kipgen su virtual gi kuthangda saruk yaduna scheme asina miyamgi pigadoraba kanabasing mapungpana fanganaba honnaminasi haina phongdoraki thorom maduda Art and Culture Minister Kuraijam Loken MLA sing amadi lenga ki mari lenaba official sing loinina ima ibel ahalaman sing saruk yaki scheme asi hawdopagi thorom Bishnupur district ki oina su mini secretariat complex la laiba PRC holder Bishnupur DC puja langbamna luchingduna pangthokibaga loinana magna high scheme asi Bharat la laiba khungang dangi lamdam sing chakhonnabani Manipur da di maru oina numit chamani thabak suba ngamdri masi demand tawdabagini demand tawrabani numit chamaga kunga mangani fawa thabak suba yagani scheme asi thabak phangriba mioi sing thabak pibada natana khungangi lamdam singda tungkoina chutkadaba thorang paikhatpa yanaba scheme asi hawdokhibani ngasi Bharat di history ama oina lehoragani aduga chaliba tha asidagidi nongmada khusuman lupa chahumda hingalagani haiba wafam dishina thamki thoramadu SDO Nambol Chirom Somerendro SDO Bishnupur Tongbram Syamkumar Moirang Naurem Pritam Hemam Riki Athoiba Mithunglen Singh oina saruk yaki Drone strike ta angang Sire nipan nasok apan nangkre Pakistan amadi Afghanistan ki ngkai paring da leiba Khyber Pakhtunkhwa province ki manung chanbada leiba yum amada drone season aduna attack sa tharaku oigani haiba thodok amada angang yauna mioi nipan nasok apan nangkre hairi Pakistan da based over news agency asigi report ki matung ina thodok adu hauki yum section numit ki dumdang da Pakhtunkhwa province ki manung chanba Bazaar district ta laiba Sinkot area da thoki bani Pakistan police ki matung in drone sin aduna attack sa tharapu oigani haiba thodok adu da masagi sahi Nepal amadi taraga manga surabanu pi masa ani amadi masagi sahi manga ta surbi angang nupi masa ama yauna punna angang hum leikidre thodok asigi matang na kanagong mioi na tagna group amata na makoina sa thaki bani haiba phungdorak pa leitri haina Pakistan police ki mai kai digi makha tarakli